Ngaranggi video makhane ngasi sina mayam ado ngasi sidi migi lapu tharo huran boin chalase ado haidokanu mapuda nungsa phangdaba mafamda oibanina video se khara mamme pura mongchongdani ko pura chingdani aina yaluribase kyan tabza nate guys ngasi gi video sidi pura kainongni jungle ni pura sida trawa piyo ba op sisina lupa kuntra dagi sisina lupa tra hopefully baby sanam yena duk sanam na du sanam adi manga si ahum la phoi su pa la bole hana mu maru ya me abdu ran Pasi di pura rainforest ni tau ije nungsa kam ta chang mu jana te nungsa mangan budi phange du suyam phangda so pani yang re la phuje kai mai tau bugi la phoi manga su bne dai so nungsa ga chang bangam ja na ti soi thangol lo hi je ani jina oi ma chuni ko basim da ka khbiyo lagi lo ko do ai na di ai na di lo ko jani Hi guys, akhoi lo putharo yanjari khoi pa na yan bi bani nasidi la phu yam lo thogo lai samu lai ti le habra du ha yan gre du na to sita ho ai ha pam video chi le hau de sat pa kan ne ai no ti chi ko shai jin phagam ta chang bi jan na de yam so yawa mai nungsa changji akhoi isa yo ningji de pura yeng pura tamna do man do Introducing Mostplay, India's premier sport and gaming platform. How'd register tauba matamda ₹150 ama free da fangani aduga start playing. Get 100% deposit bonus on sports and start winning. Aduga double your deposit. Like download tauba matamda 200 bonus ama fangani. 200 bonus ama sharing your reviews on Facebook. Natraga imanabi ama da refer tauba matamda you can get up to 1,200. Watch all matches in HD quality in your mobile with Mostplay. Aviator game gudimang miss tobigano aduga 10% cashback hangbiyo. Hatanate alleviate your gaming experience with Mostplay Aviator and section link to pin tau jarangge adudagi download option biyo yaro ina ko ki jam tan bane ba sigum base Hi la oh tole kai mo de ama mana mama na tv mana do tengo la hum le yan de ja mari manga ani yan ge ima thang pra Rồi có xí tu ra cái này hay được ta hậu đập rồi mẹ. thang ya ni thang gon na ya re thang ge pa ba di ani di yan ge sao rồi Asli ada buka kerba. Sini yang mau jadi tu ay. ada yan do ya la Ada palle bawra male. di la puti ya ko ai sai yin ta lo ji ani so na la thang ge mo
ꯁꯣꯛꯏꯕ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯤ ꯂꯦꯡꯖꯔꯒ ꯆꯦ ꯑꯗꯨꯃꯥꯏꯅ ꯌꯦꯟꯅꯕ꯭ꯔꯥ Hi guys, ay lafo tharo sidi ani sujare. Asumom naman lagi. Lafo lang din. ꯆꯤꯡꯗꯒꯤ ꯂꯐꯨ ꯊꯔꯣ ꯌꯥꯟꯗꯒꯤ ꯂꯐꯨ ꯊꯔꯣ ꯌꯥꯟꯕ ꯑꯅꯤ ꯌꯥꯜꯂꯗꯤ ꯑꯩꯈꯣꯏ ꯆꯤꯡꯁꯦ ꯅꯨꯡꯁꯥꯅꯒ ꯆꯪꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯁꯤꯁꯦ ꯂꯐꯨ ꯊꯔꯣ ꯃꯅꯥꯒꯩꯁꯤꯔꯣ ꯈꯧꯗꯗꯣꯏꯁꯦ ꯑꯩ ꯅꯠꯇꯦ ꯏꯅꯦ ꯊꯔꯣ ꯍꯣꯏ ꯄꯥꯜꯍꯜꯂꯦꯗꯅ ꯍꯣꯏ ꯂꯐꯣꯏ ꯄꯥꯟꯕꯁꯤꯡ ꯄꯥꯟꯖꯔꯦꯗꯅ ꯊꯔꯣꯁꯦ ꯈꯥꯎꯗꯗꯣꯏꯕ ꯑꯃꯗꯤ ꯁꯤꯗ ꯂꯩꯕ ꯁꯤꯁꯤ ꯂꯩꯕꯅꯦ ꯎꯗ꯭ꯔꯦ ꯑꯃꯗꯤ ꯃꯅꯨꯡꯗ ꯇꯨ ꯁꯤ ꯂꯩ ꯑꯗꯨ ꯍꯩꯗꯨ ꯀꯔꯤꯅꯣ ꯂꯀꯣꯠ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯃꯄꯥꯟ ꯁꯥꯔꯦꯍꯦ ꯃꯄꯥꯟ ꯁꯥꯔꯕꯣ ꯁꯤ ꯃꯄꯥꯟ ꯅꯠꯇ꯭ꯔꯣ ꯁꯥꯗꯧꯔꯕ ꯅꯠꯇ꯭ꯔꯣ ꯄꯣꯝꯃꯕ ꯅꯠꯇꯕ꯭ꯔꯣ ꯑꯣ ꯃꯥꯅꯦ ꯃꯄꯥꯟꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯏꯁꯤꯡ ꯊꯨꯝꯈꯤꯕꯒꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯖꯪꯒꯜ ꯑꯣꯜꯂꯦ ꯀꯔꯤꯅꯣꯍꯦ ꯏꯁꯤꯡꯒ ꯀꯩꯅꯣꯁꯦ ꯇꯧꯅꯨꯀꯣ ꯏꯁꯤꯡ ꯊꯨꯝꯈꯤꯕꯒꯤꯅꯦ ꯄꯣꯠ ꯆꯩ ꯑꯝꯇ ꯊꯥꯍꯧꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯃꯥꯏꯗꯣ ꯍꯪꯒꯣꯟ ꯇꯥꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯣ ꯑꯩ ꯈꯥꯎꯗꯔꯒꯦꯀꯣ ꯑꯩꯈꯣꯏ ꯃꯥ ꯁꯤ ꯈꯥꯎꯗꯗꯣꯏꯅꯤ ꯂꯐꯣꯏ ꯄꯥꯜꯍꯜꯂꯒꯦ ꯑꯩꯁꯦ ꯂꯐꯣꯏ ꯇꯤꯛꯈꯤꯕ ꯃꯌꯥꯝꯁꯦ ꯌꯥꯗ꯭ꯔꯦ ꯈꯜꯂꯕ ꯈꯟꯗ꯭ꯔꯤ ꯑꯃꯁꯤꯗꯤ ꯁꯣꯝꯗꯒꯤ ꯆꯠꯇ꯭ꯔꯗꯤ ꯑꯁ ꯁꯤꯒꯤ ꯎꯔꯤ ꯍꯌꯥꯏꯁꯤꯁꯨ ꯑꯁꯤꯜꯂꯦ ꯍꯌꯥꯏꯗ ꯎꯔꯤ ꯑꯁꯤꯜꯂꯦ ꯁꯪꯕ꯭ꯔꯩꯁꯦ ꯈꯨꯐ ꯑꯃ ꯇꯧꯔꯦ ꯆꯤꯡꯍꯤꯗ ꯍꯥꯞꯄꯒꯅꯦ ꯂꯨꯔꯦ ꯑꯁꯣꯝꯗ ꯂꯦꯡꯉꯣꯏꯗ꯭ꯔꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯪꯕ꯭ꯔꯩꯁꯦ ꯌꯦꯡꯉꯣ ꯃꯅꯥ ꯈꯨꯄꯥꯛ ꯑꯃ ꯄꯥꯏ ꯎꯔꯤꯁꯤꯅ ꯍꯌꯥꯏꯗ ꯂꯣꯏ ꯑꯁꯤꯜꯂꯦ ꯑꯁꯤꯗꯤ ꯁꯤꯒ ꯃꯔꯤ ꯁꯨꯕ ꯑꯁꯣꯝꯗ ꯂꯦꯟꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯐꯪꯒꯗ꯭ꯔꯣ ꯐꯪꯗꯧꯗꯤ ꯃꯥꯜꯂꯦ ꯀꯔꯤ ꯇꯥꯁꯤꯜꯂꯛꯑꯦ ꯑꯩꯁꯦ ꯂꯐꯨ ꯊꯔꯣ ꯃꯆꯨꯝꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯤ ꯁꯨꯕꯅꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯒꯥꯏꯁ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯖꯪꯒꯜꯅꯤ ꯄꯨꯔꯥ ꯂꯐꯨ ꯐꯤ ꯁꯨꯕꯅꯦꯀꯣ ꯐꯤ ꯁꯨꯕꯅꯦ ꯃꯆꯨꯝ ꯄꯣꯛꯄ ꯑꯁꯤꯅꯤ ꯆꯈꯥꯎꯒꯤ ꯀꯩꯅꯣ ꯐꯩꯌꯦꯒ ꯍꯥꯏꯗꯣ ꯃꯍꯤ ꯃꯤꯗꯤ ꯂꯐꯨ ꯃꯍꯤꯒ ꯑꯗꯨꯝ ꯊꯛꯑꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯂꯥꯒꯤꯐꯧ ꯊꯛꯑꯦ ꯂꯥꯐꯥꯎ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯁ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯒꯥꯏꯁ ꯄꯨꯔꯥ ꯂꯥꯜꯂꯛꯑꯝꯅꯦ ꯁꯦꯝꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏ ꯀꯥꯈꯠꯂꯦꯅꯦꯍꯦ ꯁꯦꯝꯁꯤꯁꯨ ꯋꯥꯡꯉꯕꯅꯦ ꯁꯦꯝꯒꯤ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣꯁꯤꯗ ꯆꯨꯅꯤ ꯀꯩꯅꯣ ꯁꯤꯗ ꯂꯩꯔꯦ ꯑꯃꯁꯤꯅ ꯁꯤ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯃꯊꯛꯇꯤ ꯂꯦꯟꯕ ꯃꯥꯜꯂꯦ ꯅꯃꯥ ꯆꯨꯝꯕꯨꯗꯤ ꯌꯥꯝ ꯍꯩꯌꯦ ꯊꯥꯡꯗ ꯑꯃꯁꯨ ꯂꯦꯟ ꯌꯥꯔꯦ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯥꯏꯁꯤꯅꯦ ꯃꯉꯥ ꯁꯨꯔꯦ ꯏꯃꯥ ꯅꯪ ꯀꯣꯌꯦꯠ ꯁꯤꯗ ꯇꯥꯔꯦ ꯃꯉꯥ ꯁꯨꯔꯦ ꯂꯐꯣꯏꯁꯤꯔꯣ ꯂꯐꯣꯏ ꯄꯥꯜꯍꯧꯗ꯭ꯔꯖꯥꯠꯅꯤ
ꯁꯤ ꯂꯐꯣꯏꯁꯦ ꯃꯔꯨ ꯉꯥꯛꯇ ꯌꯥꯎꯕꯤꯗꯨꯔꯣ ꯑꯩ ꯂꯧꯈꯠꯂꯣ ꯑꯆꯧꯕꯗꯨꯅ ꯅꯃ ꯏꯁꯤꯡ ꯊꯥꯗ꯭ꯔꯤ ꯀꯣꯔꯣꯝ ꯊꯪ ꯏꯁꯤꯡ ꯊꯥꯔꯣ ꯌꯥꯔꯅꯤ ꯏꯁꯤꯡ ꯊꯥꯗ꯭ꯔꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯌꯣꯟꯐꯝꯁꯤꯗ ꯃꯍꯨꯠ ꯁꯤꯟꯕꯤꯕ ꯌꯥꯒꯅꯤ ꯑꯩꯒꯤꯁꯦ ꯕꯤꯖꯤꯅꯦꯁ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯖꯕꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯦꯀꯦꯟ ꯑꯣꯏꯅ ꯂꯧꯅꯤꯡꯕ ꯑꯣꯏꯔꯁꯨ ꯌꯥꯒꯅꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥꯈꯔ ꯍꯣꯡꯅ ꯌꯣꯜꯂꯁꯤꯔ ꯁꯤꯁꯤꯅ ꯈꯔ ꯑꯆꯧꯕꯁꯤꯅ ꯂꯨꯄꯥ 50ꯗ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯂꯐꯨ ꯊꯔꯣꯁꯦ ꯀꯌꯥ ꯄꯤꯅꯒꯦ ꯕꯕꯥ ꯁꯤꯁꯤꯅ ꯁꯤ ꯃꯆꯥ ꯑꯅꯤꯁꯤꯅ 2 ꯇꯧꯖꯩꯀꯣ ꯁꯤꯁꯤꯅ 2 ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯤꯇꯪ ꯆꯥꯎꯕꯁꯤꯅ ꯂꯨꯄꯥ 10 ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯔꯛꯄꯖꯥꯠꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯨꯄꯥ 30 ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯃ ꯆꯨꯔꯅꯤ ꯁꯤꯁꯤꯅ 50 ꯄꯤꯌꯣꯕ ꯑꯣ ꯁꯤꯁꯤꯅ ꯂꯨꯄꯥ 50 ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯨꯄꯥ 10 ꯑꯣꯐꯔ ꯂꯩꯕꯩꯅꯦ ꯆꯅꯝ ꯌꯦꯟꯅ ꯑꯗꯨꯛ ꯆꯅꯝꯅ ꯑꯗꯨ ꯆꯅꯝ ꯌꯦꯟ ꯂꯧꯕꯗ ꯆꯅꯝ ꯂꯩꯗꯤ ꯌꯥꯔꯣꯏꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯒꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯑꯃꯨꯛ ꯍꯦꯛꯑꯁꯤ ꯑꯁꯤ ꯃꯈꯥꯗ ꯑꯃꯨꯛ ꯎ ꯃꯣꯔꯣꯛ ꯍꯦꯛꯃꯤꯟꯅꯔꯁꯤ